ꯑꯌꯨꯛꯀꯤ ꯌꯦꯟꯗꯥ ꯑꯉꯟꯕ ꯅꯨꯃꯤꯠꯅ ꯉꯪꯔꯥꯟꯅꯕ ꯃꯆꯨꯒ ꯂꯣꯏꯅꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯡꯌꯥꯗ ꯊꯣꯛꯂꯛꯄ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯇꯨꯅ ꯔꯣꯁꯟꯒꯤ ꯍꯛꯆꯥꯡꯗ ꯌꯩꯕꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯄꯤ ꯁꯤꯟꯊꯅ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯑꯔꯥꯝ ꯆꯤꯌꯔꯗ ꯉꯥꯊꯗꯨꯅ ꯅꯤꯡꯉꯝꯗꯕ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯀꯅꯥ ꯈꯪꯍꯟꯗ ꯊꯃꯣꯏꯗ ꯄꯨꯕ ꯉꯝꯗ ꯄꯦꯟꯅ ꯀꯞꯂꯤ꯫ ꯔꯣꯁꯟ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕ ꯑꯣꯏꯕꯅ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨꯃꯛꯇꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯋꯥꯠꯄꯅ ꯊꯜꯂꯕ ꯏꯃꯨꯡꯗ ꯔꯣꯁꯟ ꯆꯥꯎꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜꯗꯨꯗ ꯑꯐꯪꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯄꯨꯛꯆꯥꯛꯀꯤ ꯂꯥꯟ ꯀꯟꯅ ꯊꯦꯡꯅꯔꯤ꯫ ꯔꯣꯁꯟ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯐꯒꯠꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯛꯂꯝꯃꯤ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯔꯣꯁꯟꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧꯗꯨ ꯎꯕꯗ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕꯤ ꯊꯣꯏꯅ ꯔꯣꯁꯟꯕꯨ ꯃꯤꯇꯥꯔꯨꯔꯦ꯫ ꯊꯣꯏꯅ ꯔꯣꯁꯟ ꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄ ꯒꯨꯍꯥ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯊꯣꯏꯅ, "ꯗꯗꯥ, ꯒꯨꯍꯥꯗꯒꯤ ꯏꯁꯤꯡꯁꯦ ꯈꯔ ꯁꯣꯛꯄꯤꯌꯨ꯫ ꯑꯩꯁꯦ ꯆꯤꯡꯈꯠꯀꯦ ꯈꯟꯕ ꯑꯗꯣ ꯌꯥꯝꯅ ꯂꯨꯃꯟꯗꯅ ꯆꯤꯡꯈꯠꯄꯁꯦ ꯉꯝꯗ꯭ꯔꯦ꯫" ꯔꯣꯁꯟꯁꯨ ꯍꯥꯏꯔꯛꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯒ, "ꯍꯣꯏ, ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯎꯗꯦꯅ, ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯏꯆꯦ?" ꯊꯣꯏꯅ ꯔꯣꯁꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯗꯗꯥ, ꯑꯩ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯦ꯫ ꯑꯩꯈꯣꯏ ꯒꯨꯍꯥꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯍꯧꯗ꯭ꯔꯦ, ꯂꯣꯏꯅ ꯀꯪꯕꯒꯤ, ꯑꯗꯨꯒꯤ ꯗꯗꯥ ꯈꯣꯏꯔꯣꯝꯗ ꯁꯣꯛꯄ ꯂꯥꯛꯄꯅꯦ꯫" ꯔꯣꯁꯟꯁꯨ ꯊꯣꯏꯒ ꯃꯤꯠꯆꯥꯟꯅꯔꯨꯕꯗ ꯔꯣꯁꯟ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯔꯣꯁꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯊꯣꯏꯗ ꯄꯤꯁꯤꯜꯂꯛꯏ꯫ ꯊꯣꯏꯁꯨ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯁꯅꯥꯕꯨꯟ ꯑꯗꯨ ꯌꯦꯞꯈꯠꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯁꯟꯁꯨ ꯊꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯗ ꯊꯣꯏꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯁꯕꯥꯟ ꯑꯗꯨ ꯌꯦꯡꯕꯗ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯃꯥꯏ ꯄꯨꯕ ꯉꯝꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯔꯣꯁꯟꯒꯤ ꯊꯃꯣꯏꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯔꯣꯁꯟ ꯊꯕꯛ ꯂꯣꯏꯔꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯐꯛ ꯑꯃ ꯊꯥꯔꯒ ꯇꯨꯃꯤꯟꯅ ꯍꯤꯞꯄꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯊꯣꯏꯅ ꯏꯁꯤꯡ ꯄꯨꯔꯒ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ, ꯃꯍꯥꯛꯅ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯊꯣꯏꯒꯤ ꯃꯁꯛ, ꯅꯤꯡꯗꯨ ꯌꯩꯅ ꯁꯥꯡꯂꯤꯕ ꯃꯁꯝ, ꯁꯅꯥꯕꯨꯟ ꯑꯃ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯄꯒ ꯆꯠꯈꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯔꯣꯁꯟ ꯊꯣꯏꯕꯨ ꯇꯁꯦꯡꯅ ꯄꯥꯝꯂꯛꯂꯦ꯫ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯊꯣꯏꯕꯨ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯔꯣꯁꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯊꯣꯏꯒꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇ ꯕꯤꯗꯨꯔ ꯔꯣꯁꯟ ꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯈꯨꯔꯥ ꯊꯣꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯔꯣꯁꯟ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯧꯔꯗꯨꯅ ꯕꯤꯗꯨꯔꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ "ꯔꯣꯁꯟ, ꯅꯪꯕꯨ ꯂꯣꯏꯔꯕꯣ? ꯆꯠꯂꯁꯤꯅꯦ ꯅꯪꯕꯣ, ꯊꯦꯡꯈ꯭ꯔꯦ ꯄꯨꯡꯁꯤꯁꯨ꯫ ꯃꯍꯥꯖꯣꯟꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯕꯅꯦ, ꯍꯣꯔꯦꯟꯁꯨꯅꯦ ꯉꯥꯡꯕꯗ ꯂꯣꯏꯕ ꯇꯥꯔꯦ꯫ ꯊꯕꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕꯁꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ." "ꯃꯍꯥꯖꯣꯟꯅ ꯃꯔꯣꯜ ꯑꯃ ꯏꯁꯧ ꯂꯥꯡꯕꯅꯦ, ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯋꯥꯕ ꯀꯥꯁꯦ ꯀꯩꯝꯇ ꯎꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯃꯥꯒꯤ ꯉꯥꯡꯅꯤꯡꯕꯇꯅꯦ ꯉꯥꯡꯂꯒ ꯃꯥꯅ ꯆꯠꯈꯤꯗꯣꯏꯁꯦ꯫ ꯊꯕꯛꯀ ꯁꯨꯕ ꯇꯟꯁꯤꯜꯂꯛꯂꯕꯅꯤ." ꯔꯣꯁꯟꯁꯨ ꯇꯥꯔꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯂꯣꯏꯁꯟꯅ ꯊꯣꯛꯂꯛꯂꯒ, "ꯑꯁ ꯈꯨꯔꯥ, ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯔꯧꯕꯤ ꯁꯕꯖꯦꯛꯅꯤꯗ꯫ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯁꯦ ꯃꯤ ꯃꯁꯛꯇꯤ ꯌꯥꯝ ꯈꯪꯗꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯈꯣꯏꯅ ꯇꯧꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯔꯣꯁꯟ ꯐꯤꯡꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯕꯤꯗꯨꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ, "ꯑꯁ, ꯋꯥꯀꯥꯁꯦ ꯀꯟꯅ ꯉꯥꯡꯉꯨꯅꯨꯅꯦꯍꯦ ꯅꯪꯕꯣ. ꯅꯤꯡꯊꯧꯒꯤ ꯃꯅꯥꯁꯦ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯍꯥꯏꯔꯤꯕꯗꯨꯅꯤ. ꯇꯥꯔꯝꯃꯕꯗꯤꯕꯣ ꯅꯪ ꯊꯕꯛ ꯇꯠꯆꯖꯅꯤꯀꯣ." ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ꯫ ꯊꯕꯛ ꯃꯐꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯔꯣꯁꯟꯅ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯁꯨꯕ ꯑꯗꯨꯃꯛ ꯍꯧꯔꯦ꯫ ꯊꯣꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯆꯦꯞꯊꯗꯨꯅꯁꯨ ꯌꯦꯡꯖꯔꯤ ꯄꯣꯠꯅꯤ꯫ ꯕꯤꯗꯨꯔꯅ,
ꯔꯣꯁꯟ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯅꯪꯒꯤꯗꯨꯕꯨ ꯉꯔꯥꯡ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯤ, ꯉꯧꯔꯣꯛꯀ ꯉꯧꯕꯤ, ꯃꯁꯝ ꯌꯥꯝ ꯁꯥꯡꯕꯤ ꯅꯨꯄꯤꯗꯣ ꯃꯥꯜꯂꯤꯗ꯫ ꯔꯣꯁꯟ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯑꯁ ꯅꯠꯇꯦꯗ ꯈꯨꯔꯥ, ꯁꯨꯝ ꯆꯝꯅ ꯌꯦꯡꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯕ ꯑꯁꯨꯃꯛ ꯍꯧꯁꯤꯟꯈ꯭ꯔꯦ꯫ ꯔꯣꯁꯟ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯍꯦꯟꯃꯜꯂꯛꯈꯤꯕꯅ ꯋꯥꯃꯟꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠꯁꯨ ꯆꯣꯠꯂꯦ꯫ ꯉꯁꯥꯏ ꯂꯥꯛꯄꯗꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯁꯟꯈꯤꯕꯅ ꯏꯁꯤꯡꯁꯨ ꯄꯣꯔꯛꯎꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯏꯁꯨ ꯅꯨꯡꯁꯥ ꯁꯥꯕ ꯑꯗꯨꯗ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯁꯟ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯅ "ꯗꯗꯥ, ꯋꯥꯔꯕꯣ?" ꯔꯣꯁꯟꯁꯨ ꯊꯣꯏ ꯎꯕꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯐꯨꯕꯗ ꯆꯥꯛꯊꯦꯛꯂꯨꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯪꯇꯦꯛ ꯇꯦꯛꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ "ꯋꯥꯗꯦꯗ, ꯊꯕꯛ ꯁꯨꯕꯕꯨ ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯕꯒꯦꯅꯦ?" ꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯋꯥꯔꯝꯃꯣꯏꯌꯦ, ꯊꯕꯛ ꯁꯨꯕꯁꯦ ꯋꯥꯗꯕꯅꯦꯕ, ꯑꯩꯁꯨ ꯈꯪꯉꯤ." ꯔꯣꯁꯟ ꯏꯁꯤꯡ ꯊꯛꯅꯤꯡꯕꯒꯤ ꯃꯇꯧ ꯑꯗꯨ ꯈꯧꯔꯥꯡꯕ ꯑꯗꯨ ꯎꯔꯗꯨꯅ ꯊꯣꯏꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯗꯗꯥ, ꯁꯤ ꯏꯁꯤꯡꯁꯦ ꯑꯝꯇ ꯁꯣꯛꯎꯒꯦ, ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ." "ꯍꯣꯏ ꯍꯣꯏ ꯁꯅꯥ ꯏꯕꯦꯝꯃ, ꯄꯥꯡꯖꯒꯦ." ꯍꯥꯏꯔꯒ ꯏꯁꯤꯡꯗꯨ ꯆꯤꯡꯈꯠꯃꯤꯟꯅꯩ꯫ ꯑꯃꯅ ꯑꯃꯗ ꯌꯦꯡꯂꯒ ꯆꯤꯡꯈꯠꯂꯒ ꯁꯅꯥꯕꯨꯟꯗ ꯍꯩꯖꯤꯜꯂꯤ꯫ ꯊꯣꯏꯅ ꯏꯁꯤꯡꯗꯨ ꯂꯧꯈꯠꯀꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯩ꯫ ꯔꯣꯁꯟꯅ ꯊꯣꯏꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯁꯕꯥꯟꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏ ꯅꯣꯡꯈꯠꯂꯛꯄꯗ ꯔꯣꯁꯟꯅ ꯑꯃꯨꯛ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯣꯏꯅ "ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯏꯅ ꯃꯈꯥ ꯇꯥꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯅꯕ ꯔꯣꯁꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯁꯟꯁꯨ ꯈꯧꯔꯥꯡꯕ ꯀꯧꯕꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅ ꯏꯁꯤꯡ ꯑꯗꯨ ꯍꯩꯔꯗꯨꯅ ꯔꯣꯁꯟꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯏꯁꯤꯡ ꯑꯗꯨ ꯀꯨꯠ ꯀꯨꯠ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯔꯣꯁꯟ ꯏꯁꯤꯡ ꯊꯛꯅ ꯊꯛꯅ ꯊꯣꯏꯒꯤ ꯃꯅꯥꯇꯣꯟꯗ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯤꯕꯗꯨ ꯎꯏ꯫ ꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯔꯣꯁꯟꯒ ꯊꯣꯏꯒ ꯃꯤꯠꯀ ꯃꯤꯠꯆꯥꯅꯔꯝꯃꯤ꯫ ꯊꯣꯏꯅꯁꯨ ꯔꯣꯁꯟꯕꯨ ꯅꯨꯡꯁꯤꯕꯅ ꯔꯣꯁꯟꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ "ꯗꯗꯥ, ꯍꯌꯦꯡꯗꯣ ꯄꯨꯡ 2 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯊꯥꯕꯜꯂꯩ ꯍꯣꯏꯗꯅꯦ ꯁꯤꯡꯖꯨ ꯑꯝꯇ ꯆꯥꯃꯤꯟꯅꯁꯤꯗꯅ, ꯊꯣꯛꯂꯛꯄ ꯌꯥꯒꯗ꯭ꯔꯣ?" ꯔꯣꯁꯟꯁꯨ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯕꯗ ꯊꯣꯏꯁꯨ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯤꯗꯨꯔꯅ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯔꯣꯁꯟ, ꯃꯁꯛꯁꯦ ꯌꯥꯏꯅꯦꯍꯦ, ꯅꯪ ꯀꯣꯏꯁꯤꯜꯂꯣꯗꯅ. ꯅꯪ ꯑꯃ ꯏꯕꯣ, ꯅꯨꯄꯥ ꯊꯣꯛꯇꯦ. ꯅꯪꯅ ꯇꯧꯗꯅ ꯅꯨꯄꯤꯗꯨꯅ ꯍꯧꯔꯛꯄ ꯌꯥꯕ꯭ꯔꯣ?" ꯔꯣꯁꯟꯁꯨ "ꯃꯁꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯏꯀꯥꯏꯗꯅ ꯇꯧꯕꯅꯤꯗ. ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯨ ꯏꯕꯣ, ꯌꯥꯔꯛꯇꯕ꯭ꯔꯥ ꯌꯦꯡꯁꯦꯕ. ꯃꯤꯅ ꯍꯥꯟꯖꯈꯤꯅꯤꯀꯣ, ꯃꯤꯅ ꯍꯥꯟꯈ꯭ꯔꯗꯤ ꯅꯪ ꯗꯦꯕꯗꯥꯁ ꯁꯥꯔ ꯂꯩꯖꯍꯧꯅꯤ." ꯔꯣꯁꯟꯁꯨ ꯃꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯒ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ "ꯈꯨꯔꯥ, ꯊꯕꯛ ꯁꯨꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯈꯨꯠꯁꯨꯃꯟꯗꯣ ꯈꯔ ꯂꯧꯈꯤꯁꯤ." ꯕꯤꯗꯨꯔꯁꯨ "ꯍꯣꯏ, ꯈꯔ ꯂꯧꯈꯤꯁꯤ. ꯊꯕꯛ ꯁꯨꯔꯒꯅꯦ ꯍꯤꯡꯕꯅꯤꯅ ꯈꯔ ꯂꯧꯗ꯭ꯔꯗꯤ ꯆꯥꯛꯈꯨꯝꯒꯁꯦ ꯃꯤꯔꯥꯡ ꯂꯣꯏ ꯊꯨꯕ ꯇꯥꯔꯦ. ꯃꯤꯔꯥꯡ ꯊꯨꯕꯗ ꯅꯠꯇꯦ, ꯆꯥꯛꯈꯨꯝ ꯃꯩꯁꯨ ꯃꯨꯠꯇꯧꯔꯤꯕꯅꯤꯅꯦ." ꯔꯣꯁꯟ ꯕꯤꯗꯨꯔ ꯃꯈꯣꯏ ꯑꯅꯤ ꯃꯍꯥꯖꯣꯟ ꯃꯅꯥꯛꯇ ꯆꯪꯈꯤꯗꯨꯅ ꯄꯩꯁꯥ ꯄꯤꯅꯅꯕ ꯍꯥꯏꯖꯔꯛꯏ꯫ ꯃꯍꯥꯖꯣꯟꯅ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯍꯔꯥꯎ ꯍꯔꯥꯎ "ꯁꯦ, ꯂꯧꯔꯣ. ꯊꯕꯛꯇꯣ ꯐꯖꯅ ꯇꯧꯀꯣ. ꯁꯦ, 2,000 ꯄꯥꯏꯔꯣ, ꯅꯈꯣꯏ ꯑꯅꯤꯒꯤ." ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯕꯤꯗꯨꯔ ꯑꯃꯗꯤ ꯔꯣꯁꯟ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯩꯊꯦꯜ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯔꯣꯁꯟꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨꯒ ꯇꯥꯔꯝꯂꯤꯕ ꯁꯦꯜ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯅꯔꯝꯗ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯊꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯈꯔ ꯍꯟꯗꯣꯛꯂꯒ ꯁꯦල් ꯑꯗꯨꯈꯔ ꯇꯥꯍꯜꯂꯒ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯁꯟꯁꯨ ꯑꯁꯨꯝꯅ ꯕꯤꯗꯨꯔꯒ ꯀꯥꯏꯅꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯆꯥꯛꯀ ꯊꯣꯡꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯇꯧꯐꯝ ꯈꯪꯗ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ "ꯑꯁ, ꯑꯩꯅ ꯊꯣꯏ ꯅꯨꯡꯁꯤ ꯀꯔꯝꯅ ꯍꯥꯏꯗꯣꯏꯅꯣꯕ? ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯒꯅ ꯀꯩꯗꯧꯕ? ꯑꯗꯣ ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦꯕ.
ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯥꯔꯛꯇꯧꯕꯁꯨ ꯃꯥꯟꯗꯦꯗ꯫ ꯑꯁꯤ ꯈꯜꯂꯒ ꯔꯣꯁꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯐꯃꯨꯡꯗ ꯆꯪꯂꯛꯂꯒ ꯍꯤꯞꯄꯤ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩꯁꯦ ꯊꯣꯛ ꯊꯤꯅꯁꯨ ꯇꯝꯃꯤꯗ꯫ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯥꯔꯛꯇꯧꯕ ꯃꯥꯟꯗꯦ, ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯒ ꯔꯣꯁꯟ ꯋꯥꯔꯨꯕꯒ ꯈꯪꯗꯅ ꯆꯥꯛꯀ ꯆꯥꯅꯤ ꯈꯪꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯕꯤꯗꯨꯔꯁꯨ ꯍꯥꯟꯅꯒꯨꯝ ꯔꯣꯁꯟꯕꯨ ꯊꯕꯛꯀꯤꯗꯃꯛ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯁꯟ, ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯕꯣ? ꯊꯕꯛ ꯆꯠꯂꯁꯤꯗꯅ꯫ ꯔꯣꯁꯟꯅ, ꯈꯨꯔꯥ, ꯉꯁꯤꯗꯤ ꯑꯩ ꯆꯠꯂꯔꯣꯏꯒꯦ, ꯏꯁꯥꯁꯦ ꯈꯔ ꯉꯝꯗ꯭ꯔꯕ꯫ ꯏꯁꯥꯒꯁꯦ ꯏꯇꯦꯛ ꯇꯦꯛꯏꯗ ꯉꯁꯤꯗꯤ, ꯄꯣꯊꯥꯍꯧꯔꯒꯦ ꯈꯨꯔꯥ꯫ ꯕꯤꯗꯨꯔꯅ, ꯅꯍꯥꯟꯈꯩꯗꯤ ꯅꯁꯥ ꯉꯝꯗ꯭ꯔ ꯐꯥꯎꯕ ꯆꯠꯂꯒ ꯉꯁꯤꯅ ꯆꯠꯂꯔꯣꯏ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ? ꯑꯣ, ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯍꯧꯔꯣ, ꯅꯪꯅꯕꯨ ꯆꯠꯂꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯗꯨꯔ ꯊꯕꯛ ꯃꯐꯝ ꯄꯥꯡꯅ ꯆꯠꯈꯤ꯫ ꯔꯣꯁꯟ ꯊꯣꯏꯕꯨ ꯎꯔꯅꯤ ꯈꯟꯕꯗ ꯔꯣꯁꯟ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯊꯣꯏꯁꯨ ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯅ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯀꯔꯝꯕꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯅꯈꯤꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯔꯣꯁꯟꯁꯨ ꯃꯁꯥ ꯅꯥꯟꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯆꯔꯛꯂꯝꯃꯤ꯫ ꯊꯥꯕꯜ ꯂꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯆꯥꯐꯝ ꯌꯧꯔꯛꯂꯦ꯫ ꯔꯣꯁꯟ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯊꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯊꯣꯏꯁꯨ ꯁꯧꯒ꯭ꯔꯤ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ, ꯐꯅꯦꯛꯇꯨꯒꯤ ꯃꯄꯥꯟꯗ ꯍꯛꯂꯤꯕ ꯑꯃꯨꯕ ꯑꯗꯨꯒ ꯆꯥꯟꯅꯅ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯃꯒ ꯂꯤꯠꯇꯨꯅ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯗꯨꯗ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯐꯨꯔꯤꯠ ꯃꯆꯨ ꯑꯗꯨꯅ ꯍꯦꯟꯅ ꯃꯥꯕꯨ ꯃꯁꯛ ꯑꯗꯨ ꯐꯖꯊꯣꯛꯄꯒꯨꯝ ꯔꯣꯁꯟꯅ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯊꯣꯏꯒꯤ ꯐꯖꯔꯕ ꯁꯕꯥꯟ, ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯂꯒ ꯃꯍꯥꯛꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯒꯗ꯭ꯔꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯪꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯅꯣ, ꯃꯤ ꯂꯥꯛꯄꯒꯁꯦ ꯑꯝꯇ ꯎꯗꯦꯃꯤ, ꯀꯧꯁꯨ ꯀꯧꯕꯤꯔꯛꯇꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯔꯣꯁꯟꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ, ꯅꯪꯗꯤ ꯀꯔꯝ ꯀꯥꯟ ꯌꯧꯁꯤꯜꯂꯛꯏꯕ? ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯁꯤꯗ ꯉꯥꯏꯔꯝꯕꯅꯦ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯅꯅꯦ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗꯒꯤꯅꯤ ꯅꯪꯅ ꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯦ, ꯂꯥꯛꯑꯕ ꯀꯥꯏꯅ ꯑꯃꯠꯇ ꯍꯪꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯏꯅ ꯁꯤꯡꯖꯨ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯔꯣꯁꯟ ꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ꯫ ꯔꯣꯁꯟꯁꯨ ꯊꯣꯏꯅ ꯏꯀꯣꯏ ꯀꯣꯏꯗ ꯃꯥꯒꯤ ꯈꯨꯗꯥꯡꯒ ꯄꯥꯏꯔꯒ ꯄꯨꯕ ꯑꯗꯨꯗꯗꯤ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯏꯅꯦ ꯊꯥꯕꯜꯂꯩꯁꯨ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯂꯥꯛꯑꯣꯅꯦ ꯏꯕꯨꯡꯉꯣꯁꯦ, ꯀꯨꯏꯔꯕꯅꯤ ꯅꯪ ꯉꯥꯏꯔꯛꯏꯕꯁꯦ, ꯆꯪꯉꯣ, ꯉꯁꯤꯗꯤꯅꯦ ꯃꯤꯁꯨ ꯄꯥꯛ ꯂꯥꯛꯇꯦ, ꯑꯍꯥꯡꯕ ꯑꯃꯁꯤꯗꯅꯦ ꯍꯦꯛꯇ ꯐꯝꯃꯣ꯫ ꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯅꯦ, ꯁꯤꯡꯖꯨ ꯄ꯭ꯂꯦꯠ ꯑꯃꯒꯅꯦ ꯕꯣꯔꯥ ꯄ꯭ꯂꯦꯠ ꯑꯃꯒ ꯆꯥ 2 ꯑꯃꯁꯨ ꯍꯩꯕꯤꯔꯛꯑꯣꯀꯣ꯫ ꯏꯅꯦ ꯊꯥꯕꯜꯂꯩꯁꯨ ꯍꯣꯏ ꯍꯩꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ, ꯁꯦ ꯁꯤꯗ ꯂꯩꯔꯦ, ꯅꯣꯏꯒꯤꯅꯦ ꯑꯋꯥꯠ ꯑꯄꯥꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯅꯦ ꯊꯥꯕꯜꯂꯩꯗꯨꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯁꯟꯅ ꯊꯣꯏꯗ ꯃꯤꯆꯤꯅ ꯐꯠꯂꯞꯀꯁꯨ ꯌꯦꯡꯖꯔꯤ ꯄꯣꯠꯅꯤ꯫ ꯊꯣꯏꯅꯁꯨ ꯔꯣꯁꯟꯒꯤ ꯃꯑꯣꯡ ꯈꯪꯂꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯃꯤꯠ ꯆꯥꯅꯩ꯫ ꯀꯨꯏꯅ ꯁꯥꯡꯅ ꯌꯦꯡꯕ ꯉꯝꯗꯕꯅ ꯑꯃꯨꯛ ꯐꯠ ꯅꯣꯟꯗꯅꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯏꯅꯦ ꯊꯥꯕꯜꯂꯩ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯥꯔꯛꯂꯕꯗ ꯏꯈꯪ ꯈꯪꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯅ, ꯏꯅꯦ, ꯌꯥꯔꯅꯤꯌꯦ ꯁꯤꯅ, ꯗꯥꯁꯨ ꯌꯥꯔꯅꯤ ꯍꯥꯏꯌꯦ, ꯑꯩꯁꯨ ꯌꯥꯔꯦ꯫ ꯍꯣ, ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯔꯤꯕ ꯑꯗꯨꯒꯤ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯗꯨꯅ ꯔꯣꯁꯟꯅ ꯏꯅꯦ ꯊꯥꯕꯜꯂꯩꯗ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯃꯤꯟꯅꯔꯦ꯫ ꯔꯣꯁꯟꯅ ꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯣꯏ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯂꯩꯕ꯭ꯔꯥ? ꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯂꯩ, ꯃꯆꯤꯟ ꯌꯥꯝꯅ ꯂꯨꯝꯕ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ,
ꯅꯤꯁꯥ ꯄꯨꯁꯥꯀꯥꯁꯦ ꯆꯥꯖꯗꯕ, ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯅꯨꯡꯉꯥꯏꯅ ꯄꯦꯟꯊꯣꯛꯂꯒ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯑꯗꯣ ꯑꯩꯅꯗꯤ ꯍꯥꯏꯗꯣꯛꯑꯣꯏ꯫ ꯔꯣꯁꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩ꯫ ꯊꯣꯏꯅ "ꯀꯩꯗꯧꯔꯒꯦ? ꯃꯪꯉꯒ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ." ꯔꯣꯁꯟꯅ "ꯀꯩꯁꯨ ꯇꯧꯗꯦ. ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯉꯁꯤꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ. ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯆꯥꯗꯕꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯁꯟꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯅ "ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯍꯣꯠꯅꯔꯒ ꯂꯣꯏꯅ ꯐꯒꯗꯕ ꯉꯥꯛꯇꯅꯦ. ꯅꯥꯕ ꯌꯦꯛꯇꯕ ꯍꯥꯏꯅꯅꯦ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ. ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ, ꯑꯩꯈꯣꯏꯅ ꯃꯪꯖꯔꯤꯕꯁꯤꯡ ꯑꯗꯣ ꯃꯪꯐꯥꯎꯅꯗꯣꯏꯅꯦ꯫ ꯊꯣꯏ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯅꯤꯡꯉꯤ. ꯑꯗꯣ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ." "ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ, ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ." ꯔꯣꯁꯟꯅ "ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ." "ꯍꯣꯏ ꯃꯤ, ꯁꯥꯎꯔꯣꯏꯕ. ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯗ ꯔꯣꯁꯟ." ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯊꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯁꯟ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯁꯨ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯍꯧꯒꯠꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯣꯁꯟ ꯊꯣꯏꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯍꯥꯛ ꯑꯩꯕꯨ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯂꯤ꯫ ꯊꯣꯏꯁꯨ ꯍꯥꯟꯅꯒꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏ ꯎꯕꯗ ꯔꯣꯁꯟ ꯂꯣꯠꯀꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯔꯣꯁꯟꯒꯤ ꯃꯇꯧ ꯑꯗꯨ ꯊꯣꯏꯅ ꯎꯕꯗ "ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩ ꯎꯔꯒ ꯂꯣꯠꯀꯦ ꯍꯣꯠꯅꯔꯤꯁꯤꯅ?" ꯑꯁꯤ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯒ ꯆꯤꯝꯕꯥꯟ ꯂꯥꯅ "ꯗꯗꯥ, ꯉꯥꯏꯈꯨꯑꯣ. ꯀꯩꯅꯣ ꯑꯩ ꯎꯔꯒ ꯂꯣꯠꯀꯦ ꯍꯣꯠꯅꯔꯤꯗꯨꯕꯣ? ꯀꯩꯒꯤꯅꯣꯕ?" "ꯂꯣꯠꯀꯦ ꯇꯧꯕ ꯅꯠꯇꯤꯌꯦ. ꯅꯪꯅ ꯉꯥꯡꯂꯛꯀꯗ꯭ꯔꯥꯅ ꯇꯧꯕꯅꯦ." "ꯀꯔꯤꯒꯤ ꯉꯥꯡꯗꯣꯏꯕ ꯑꯩꯅꯗꯤ? ꯍꯔꯥꯎ ꯍꯔꯥꯎ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ." ꯔꯣꯁꯟꯅ "ꯉꯔꯥꯡ ꯅꯪꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯑꯩꯁꯦ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯄꯗꯣ ꯏꯀꯥꯏꯔꯕ." "ꯑꯁ, ꯀꯗꯥꯏꯗ ꯁꯥꯎꯔꯒ ꯑꯩ ꯆꯠꯈ꯭ꯔꯤꯅꯣꯕ? ꯑꯩꯗꯤ ꯏꯀꯥꯏꯕꯒꯤꯅꯦ. ꯗꯗꯥ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ." ꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯔꯣꯁꯟ ꯑꯗꯨ ꯑꯇꯤꯌꯥꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡ ꯃꯄꯩ ꯑꯃ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕꯒꯨꯝ ꯔꯣꯁꯟꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯔꯣꯁꯟ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯊꯣꯏꯕꯨ ꯀꯣꯟꯁꯤꯜꯂꯨꯔꯦ꯫ ꯔꯣꯁꯟ ꯏꯀꯥꯏꯔꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯊꯣꯏꯅ ꯅꯣꯡꯊꯣꯔꯛꯂꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝ ꯇꯞꯅ ꯅꯛꯁꯤꯟꯅꯔꯛꯄꯅ ꯔꯣꯁꯟ ꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯏꯅ ꯑꯁꯨꯃꯛ ꯆꯪꯂꯛꯇꯨꯅ ꯐꯤ ꯁꯨꯕꯤꯕ, ꯆꯥꯛ ꯊꯣꯡꯂꯛꯄ ꯑꯗꯨꯝ ꯇꯧꯕꯤꯗꯨꯅ ꯇꯣꯏꯅ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯔꯣꯁꯟ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯊꯣꯏꯗꯣ꯫ ꯔꯣꯁꯟꯅ ꯈꯨꯆꯨꯝ ꯍꯩꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯣꯏꯒ ꯊꯦꯡꯖꯤꯟꯅꯗꯨꯅ ꯊꯣꯏꯗ ꯍꯩꯖꯤꯜꯂꯦ꯫ ꯔꯣꯁꯟ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯐꯤ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯊꯣꯏꯒꯤ ꯃꯁꯥꯗ ꯇꯩꯊꯣꯔꯛꯏ꯫ ꯊꯣꯏꯅ "ꯌꯥꯔꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯇꯩꯊꯣꯛꯆꯔꯒꯦꯕ." ꯔꯣꯁꯟꯅ "ꯊꯣꯏ, ꯅꯪꯒꯤꯗꯣ ꯍꯛꯆꯥꯡꯗꯣ ꯂꯨꯊꯣꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ. ꯐꯗꯤ ꯁꯥꯄꯣꯟꯕꯨꯗꯤ ꯑꯁꯤꯗ ꯂꯩꯍꯧꯕꯅꯦ, ꯅꯪ ꯇꯧꯔꯨꯒꯦꯔꯥ?" ꯊꯣꯏꯅ "ꯍꯣꯏ, ꯈꯣꯡ ꯈꯨꯠꯁꯦ ꯑꯝꯇ ꯆꯥꯝꯊꯣꯛꯎꯒꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯕꯥꯊꯔꯨꯝ ꯂꯩꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯔꯣꯁꯟꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯁꯨ ꯎꯔꯝꯃꯤ꯫ ꯊꯣꯏꯅ "ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯐꯤꯔꯣꯜꯀꯥꯁꯦ ꯁꯨꯗꯣꯛꯀꯅꯤ ꯁꯨꯛꯈꯪ ꯈꯪꯗꯕꯅꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯗꯣꯛꯄꯤꯔꯝꯂꯦ꯫ ꯊꯣꯏ ꯃꯁꯥꯗ ꯂꯤꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯂꯣꯏꯅ ꯆꯣꯠꯄ ꯇꯥꯔꯦ꯫ ꯊꯣꯏꯅ ꯐꯤꯔꯣꯜ ꯁꯨꯔꯤꯉꯩ ꯑꯃꯗꯤ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯆꯣꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯔ ꯇꯧꯔꯤꯉꯩꯗ ꯀꯨꯏꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯔꯣꯁꯟꯅ ꯌꯥꯝꯅ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯒꯤ ꯉꯧꯔꯕ ꯁꯕꯥꯟꯗ ꯐꯤ ꯈꯔ ꯀꯣꯝꯂꯞꯅ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯋꯥꯅ ꯈꯥꯔꯒ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗꯒꯤ ꯎꯏ꯫ ꯔꯣꯁꯟ ꯃꯃꯤꯠ ꯈꯞ ꯇꯧꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯔꯣꯁꯟꯅ ꯐꯤꯕꯝ ꯑꯗꯨ ꯈꯔ ꯁꯦꯝꯂꯒ ꯊꯣꯏꯗ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯊꯣꯏ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ." ꯊꯣꯏꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ "ꯅꯪꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯁꯨꯕꯤꯔꯝꯕꯅꯤ,
ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯃꯣꯠꯅ ꯊꯝꯃꯤꯕꯗꯨꯕꯣ? ꯑꯩꯅꯁꯨ ꯐꯅꯌꯥꯝ ꯍꯥꯏꯔꯕꯅꯤ ꯈꯔ ꯅꯥꯟꯅ ꯅꯥꯟꯅ ꯂꯩꯌꯨ ꯍꯥꯏꯗꯅ꯫ ꯐꯤꯔꯣꯜ ꯑꯃꯅꯤꯗꯨꯕꯧ ꯁꯨꯕ ꯇꯟꯕ꯭ꯔꯥꯕ? ꯑꯗꯣ ꯐꯔꯦ, ꯑꯩ ꯐꯤꯔꯣꯜꯁꯤꯁꯨ ꯂꯣꯏꯅ ꯆꯣꯠꯂꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯁꯦ꯫ ꯑꯩ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯀꯦ, ꯑꯗꯨꯒ ꯀꯔꯥꯏꯗꯅꯣꯃ ꯆꯠꯁꯦꯕ꯫ ꯍꯥꯏꯔꯝꯂꯒ ꯊꯣꯏꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯔꯣꯁꯟ ꯋꯥꯈꯜ ꯑꯃ ꯇꯧꯔꯒ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯔꯣꯁꯟ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯊꯣꯏ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯣꯏ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯅꯛꯄ ꯒꯥꯔꯗꯦꯟ ꯑꯃꯗ ꯂꯥꯛꯏ꯫ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯇꯨꯡꯒꯤ ꯃꯪꯂꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯋꯥꯔꯤꯁꯨ ꯁꯥꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯃꯑꯣꯡ ꯃꯇꯧ ꯀꯌా ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯠꯀ ꯄꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯂꯩ ꯈꯪꯗ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯤ ꯎꯔꯔꯣꯏ ꯈꯟꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯤꯑꯣꯏ ꯈꯔꯅ ꯎꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏ ꯏꯄꯥ ꯄꯥꯈꯠꯅ, "ꯗꯗꯥ, ꯑꯩꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯁꯦ ꯃꯤꯅ ꯎꯈꯤꯕ ꯃꯥꯜꯂꯤ꯫ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯈꯔ ꯊꯨꯅ ꯆꯠꯂꯁꯤꯕ"꯫ ꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯔꯣꯁꯟꯁꯨ ꯊꯣꯏꯕꯨ ꯐꯥꯊꯕꯤꯕ ꯑꯣꯏꯅ, "ꯍꯣꯏꯕ, ꯆꯠꯂꯁꯤ꯫ ꯇꯞꯅ ꯐꯥꯊꯧꯀꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯤꯉꯩ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯅ ꯃꯈꯥ ꯇꯥꯅ, "ꯗꯗꯥ, ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏꯕ, ꯉꯁꯤ ꯆꯦꯜꯂꯁꯦꯕ꯫ ꯑꯩꯗꯤꯀꯣ, ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯍꯜꯂꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ." ꯔꯣꯁꯟꯁꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ, "ꯑꯁ, ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤꯕ. ꯑꯁ, ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ, ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯅꯤ." ꯔꯣꯁꯟꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ, "ꯐꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝꯗ, ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯔꯣꯁꯟꯅ ꯊꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯔꯣꯁꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯑꯅꯛꯄ ꯑꯆꯦꯠꯄ ꯃꯔꯤ ꯑꯃꯁꯨ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯕꯤꯗꯨꯔꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯥꯎ ꯍꯟꯕ ꯆꯠꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯄ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯐꯝꯅꯕ ꯐꯤꯗꯥꯁꯨ ꯊꯥꯗꯦ, ꯆꯥꯅꯨꯡ ꯑꯃꯠꯇꯁꯨ ꯇꯧꯗꯦ꯫ ꯐꯤ ꯀꯟꯗꯨꯅ ꯍꯧꯒꯠꯂꯒ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯐꯅꯅꯕ ꯇꯧꯕꯤꯈ꯭ꯔꯣ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅꯁꯨ ꯀꯌా ꯑꯃ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯒ ꯕꯤꯗꯨꯔ ꯈꯣꯏꯗ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯕꯤꯗꯨꯔ ꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯕꯤꯗꯨꯔꯅ, "ꯑꯗꯨꯗꯤ ꯑꯣꯖꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ꯫ ꯑꯉꯥꯡꯒꯤ ꯀꯨꯊꯤ ꯌꯦꯡꯂꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯦꯞꯂꯒ ꯂꯨꯍꯣꯡꯕꯁꯤꯃꯗꯤ..." ꯊꯣꯏꯒꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯅ ꯃꯔꯛ ꯊꯠꯆꯤꯜꯂꯛꯂꯝꯃꯤ꯫ "ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯁꯨ ꯂꯥꯛꯑꯣꯏꯅꯦ, ꯃꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯇꯠꯅꯔꯕꯅꯤ꯫ ꯀꯨꯊꯤꯁꯨ ꯁꯤꯗ ꯂꯩꯔꯦ, ꯄꯨꯕꯤꯈ꯭ꯔꯣ." ꯀꯨꯊꯤꯁꯨ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯂꯝꯃꯤ꯫ ꯕꯤꯗꯨꯔꯅ ꯀꯨꯊꯤꯗꯨ ꯈꯨꯜꯂꯒ ꯁꯥꯎꯅꯤꯡꯂꯕꯁꯨ ꯐꯥꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ" ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯗꯨꯔꯒ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, "ꯀꯩꯅꯣ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯕꯨ ꯊꯧꯒꯜꯂꯣꯟ ꯑꯃꯠꯇ ꯈꯪꯗꯦꯅꯦ, ꯆꯥꯎꯈꯠꯇꯦꯅꯦ, ꯈꯔ ꯌꯨꯝꯂꯩ ꯀꯩꯔꯩ ꯈꯤꯇꯪ ꯐꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ, ꯃꯈꯣꯏꯒꯨꯝꯕꯁꯤꯅꯅꯤꯅꯦ ꯃꯤꯒ ꯄꯨꯟꯕ ꯌꯥꯗ꯭ꯔꯤꯕꯁꯦ." ꯕꯤꯗꯨꯔꯁꯨ, ꯁꯥꯎꯕꯤꯅꯨ ꯏꯇꯥꯎ, ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯇꯧꯔꯤꯕꯒꯤꯅꯤ, ꯑꯩꯈꯣꯏꯅ ꯈꯔ ꯍꯟꯊꯖꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯄꯅ ꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯤꯗꯨꯔꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯊꯣꯏ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯁꯥꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯀꯞꯄꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯍꯥꯏꯅꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯔꯣꯁꯟꯅ ꯊꯣꯏ ꯈꯪꯍꯟꯗ ꯒꯣꯔꯥ ꯕꯤꯗꯨꯔꯒ ꯇꯧꯔꯒ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯔꯣꯁꯟꯒꯤ ꯂꯧꯐꯝ ꯃꯆꯦꯠ ꯑꯃ ꯂꯩꯕ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯂꯨꯍꯣꯡꯅꯕꯒꯤ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯡꯗꯥꯡ ꯑꯗꯨ ꯊꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯔꯣꯁꯟꯅ ꯅꯨꯡꯉꯥꯏꯇ ꯑꯗꯨꯅ ꯃꯅꯥꯛꯇ
ꯇꯞꯅ ꯆꯪꯂꯛꯂꯒ ꯐꯝꯅꯕ. ꯊꯣꯏ, ꯀꯩꯗꯧꯔꯒꯦꯕ? ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯁꯦ. ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯅꯤ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯒꯤ ꯄꯨꯛꯅꯤꯡꯕꯨ ꯇꯞꯅ ꯔꯣꯁꯟꯅ ꯐꯥꯊꯕꯤꯔꯤ. ꯊꯣꯏꯁꯨ ꯔꯣꯁꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯄ ꯑꯗꯨꯗ ꯐꯥꯊꯕ ꯉꯝꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯈꯪꯍꯧꯗ ꯁꯤꯟꯊꯔꯛꯂꯝꯃꯤ. ꯔꯣꯁꯟꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯄꯦꯟꯅ ꯀꯞꯆꯔꯤ. ꯊꯣꯏꯅ, ꯗꯗꯥ, ꯅꯪ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ. ꯑꯩꯒꯤ ꯍꯥꯏꯕꯗ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ. ꯀꯞꯂꯝꯂꯕ ꯃꯇꯨꯡꯗ ꯔꯣꯁꯟꯒꯤ ꯃꯊꯥꯅꯨꯡꯗ ꯆꯪꯗꯨꯅ ꯊꯣꯏ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯈ꯭ꯔꯦ. ꯔꯣꯁꯟꯅ ꯊꯣꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯤ. ꯔꯣꯁꯟꯁꯨ ꯊꯣꯏꯕꯨ ꯀꯣꯜꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯍꯧꯁꯥꯒꯨꯝ ꯔꯣꯁꯟ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯂꯤ. ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯝꯗꯅ ꯃꯤꯋꯥ ꯇꯥꯔꯁꯨ ꯇꯥꯅ ꯌꯨꯝꯗ ꯊꯣꯏ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯣꯏꯁꯨ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯆꯥꯏꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯨꯞꯆꯤꯟꯗꯨꯅ ꯊꯝꯂꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯤꯡꯗꯒꯤ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ. ꯊꯣꯏꯁꯨ ꯄꯥꯈꯠꯅ, "ꯏꯃꯥ!" ꯊꯣꯏꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯂꯝꯕ ꯑꯗꯨ ꯈꯔꯗꯤ ꯍꯟꯊꯔꯦ. ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯀꯩꯅꯣ ꯗꯗꯥ, ꯊꯕꯛ ꯆꯠꯈ꯭ꯔꯒ ꯑꯁꯨꯛ ꯉꯟꯅ ꯍꯜꯂꯛꯏꯕꯁꯤꯕꯣ? ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯃꯤꯍꯨꯟꯀꯥꯁꯦ ꯆꯤꯡꯈꯠꯂꯨꯔꯕꯅꯤ. ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯅꯤꯡꯗꯅ ꯊꯕꯛ ꯁꯨꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ. ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯦꯅꯅꯦ ꯉꯥꯡꯅꯤꯡ ꯉꯥꯡꯖꯔꯁꯅꯣꯅ ꯆꯦꯜꯂꯛꯂꯕꯅꯤ ꯑꯩ." ꯑꯁ, ꯅꯪꯁꯤꯗꯤꯕ. ꯊꯣꯏ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯏꯇꯤꯟꯗꯨꯅ ꯂꯩꯔꯤ. ꯑꯁꯨꯝꯅ ꯊꯥ ꯀꯌꯥꯁꯨ ꯍꯧꯈ꯭ꯔꯦ. ꯊꯣꯏ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯃ ꯎꯕ ꯐꯪꯖꯒꯗꯧꯔꯦ. ꯑꯁꯤ ꯈꯟꯕꯗ ꯔꯣꯁꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ. ꯊꯣꯏꯁꯨ ꯃꯥꯒꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯦ. ꯊꯣꯏꯁꯨ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯀꯨꯝ ꯃꯊꯥ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯟꯁꯨ ꯊꯕꯛ ꯆꯠꯊꯣꯛꯇ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯦ. ꯔꯣꯁꯟ ꯊꯕꯛ ꯆꯠꯇ꯭ꯔꯕꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯁꯤꯜꯂꯒ ꯆꯥꯅ ꯊꯛꯅꯅꯕ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯅꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯩ. ꯔꯣꯁꯟꯁꯨ ꯃꯊꯥ ꯁꯥꯔꯕꯁꯨ ꯁꯥꯅ ꯃꯆꯥꯒꯤ ꯋꯥꯈꯜꯗ, ꯅꯨꯡꯁꯤꯕ ꯃꯆꯥ ꯎꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ. ꯉꯁꯤ ꯊꯣꯏꯒꯤ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯄꯩꯁా ꯑꯃ ꯐꯥꯎꯕ ꯂꯩꯇꯗꯨꯅ ꯃꯤꯉꯣꯟꯗꯒꯤ 10,000 ꯄꯨꯁꯤꯜꯂꯨꯔꯦ. ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅ ꯑꯗꯨꯃꯛ ꯎꯅꯕ ꯉꯝꯖꯔꯦ. ꯔꯣꯁꯟ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯂꯣꯝꯂꯦ. ꯑꯗꯨꯕꯨ ꯔꯣꯁꯟꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯒ ꯁꯤꯖꯤꯟꯅꯈꯤꯕ ꯄꯩꯁా ꯁꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯍꯧꯅꯅꯕ ꯍꯣꯠꯅꯖꯔꯤ. ꯃꯆꯥꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯂꯧꯍꯟꯗꯅꯕ ꯀꯟꯅ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯆꯠꯅꯅꯕ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯁꯤꯜꯂꯦ. ꯈꯨꯔꯥ ꯕꯤꯗꯨꯔꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ. ꯅꯣꯡꯃ ꯃꯍꯥꯖꯣꯟꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯃꯦꯁꯤꯟ ꯄꯥꯏꯕ ꯉꯝꯕꯒ ꯌꯥꯎꯗꯣꯏꯅꯣ? ꯃꯦꯁꯤꯟ ꯄꯥꯏꯔꯝꯕ ꯑꯉꯥꯡ ꯑꯗꯣ ꯃꯌꯨꯝꯒꯤ ꯃꯣꯏ ꯃꯤ ꯑꯃ ꯂꯩꯇꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯨꯒꯤ ꯆꯠꯊꯣꯛꯄꯤꯗꯅ ꯐꯅ ꯀꯨꯏꯅ ꯂꯦꯞꯇꯧꯔꯤꯅꯦ." "ꯃꯦꯁꯤꯟ ꯄꯥꯏꯕ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕꯕꯨꯗꯤ ꯅꯠꯇꯦꯗ. ꯑꯩꯅ ꯃꯁꯤꯒꯤ ꯈꯪꯅ ꯅꯈꯣꯏꯗ ꯁꯦꯜ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤꯗ." ꯔꯣꯁꯟꯁꯨ ꯍꯥꯏꯐꯦꯠ ꯈꯟꯊꯔꯨꯔꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯐꯔꯕꯗꯤ ꯈꯟꯗꯨꯅ ꯃꯥꯅ ꯄꯥꯏꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ. ꯃꯍꯥꯖꯣꯟ ꯑꯗꯨꯁꯨ ꯍꯔꯥꯎꯔꯗꯨꯅ ꯔꯣꯁꯟꯅ ꯄꯥꯏꯔꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯃꯛ ꯍꯌꯦꯡꯗꯒꯤ ꯄꯥꯏꯔꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯔꯣꯁꯟ ꯃꯦꯁꯤꯟ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ. ꯈꯨꯠꯂꯣꯏꯕꯗꯤ ꯈꯔ ꯋꯥꯠꯂꯤ. ꯔꯣꯁꯟ ꯃꯈꯥꯗ ꯄꯣꯠ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯖꯒꯥ ꯑꯗꯨꯗ ꯄꯥꯛꯊꯔꯨꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯁꯤꯜꯂꯤ. ꯔꯣꯁꯟ ꯃꯀꯣꯛꯇ ꯌꯩꯁꯤꯟꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯕꯤꯗꯨꯔꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯈꯣꯡꯒ ꯃꯀꯣꯛꯀ ꯃꯦꯁꯤꯟꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯕꯤꯗꯨꯔꯅ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯗꯛ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯝꯃꯤ꯫
ꯔꯣꯁꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯤꯠꯃꯥꯡꯗ ꯊꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯁꯟꯅ "ꯊꯣꯏ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯈꯨꯠꯅ ꯁꯧꯔꯒ ꯈꯔ ꯏꯪꯈꯠꯂꯛꯂꯝꯃꯤ꯫ ꯊꯣꯏꯅ "ꯁꯤ ꯇꯞꯅ ꯇꯧꯋꯣ, ꯀꯩꯒꯤꯅꯣ ꯑꯗꯨꯌꯥꯝ ꯍꯥꯊꯨꯔꯤꯕ ꯑꯗꯨꯕꯣ?" ꯔꯣꯁꯟ ꯑꯃꯗꯤ ꯊꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯗꯣꯛꯇꯔꯅ ꯆꯪꯉꯛꯇꯨꯅ "ꯔꯣꯁꯟꯒꯤ ꯃꯤ ꯌꯥꯎꯔꯗꯤ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯕꯤꯔꯛꯎꯕ." ꯗꯣꯛꯇꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯅ ꯗꯣꯛꯇꯔꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯗꯣꯛꯇꯔꯅ "ꯇꯩꯃ, ꯁꯤꯗ ꯐꯝꯕꯤꯌꯨ. ꯇꯥꯃꯣꯒꯤ ꯈꯣꯡꯁꯦ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯔꯣꯏ. ꯑꯗꯨꯕꯨ ꯃꯦꯁꯤꯟ ꯍꯥꯞꯄꯕꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯌꯥꯅꯤ." ꯊꯣꯏꯅ ꯑꯃꯨꯛ "ꯗꯣꯛꯇꯔ, ꯄꯩꯁꯥꯗꯤ ꯀꯌꯥꯃꯨꯛ ꯆꯪꯒꯗꯒꯦ?" "ꯄꯩꯁꯥꯗꯤ ꯈꯔ ꯑꯗꯨꯝ ꯆꯪꯒꯅꯤ ꯇꯩꯃ. ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯄꯣꯔꯛꯀꯗꯕ ꯄꯣꯠ ꯑꯣꯏꯕꯅ. ꯑꯗꯣ ꯏꯇꯩꯃ ꯈꯣꯏꯅ ꯇꯧꯔꯔꯣꯏꯒꯦ, ꯇꯞꯅ ꯇꯧꯔꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯝ ꯉꯁꯤꯃꯛ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯑꯗꯨꯝ ꯌꯥꯅꯤ." ꯊꯣꯏꯁꯨ ꯗꯣꯛꯇꯔꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯅ "ꯗꯗꯥ, ꯌꯨꯝꯗ ꯆꯠꯂꯁꯤ. ꯗꯣꯛꯇꯔꯅꯁꯨ ꯀꯩꯝꯇ ꯇꯧꯔꯔꯣꯏ, ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯦ. ꯕꯤꯜꯁꯨ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯂꯕꯅꯤ." ꯔꯣꯁꯟꯁꯨ ꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ "ꯐꯔꯦ, ꯆꯠꯂꯁꯤ" ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯔꯣꯁꯟꯒꯤ ꯏꯃꯨꯡ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯄꯥꯟ ꯗꯨꯀꯥꯟ ꯑꯃ ꯐꯝꯂꯒ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯄꯥꯟ ꯗꯨꯀꯥꯟ ꯑꯃ ꯐꯝꯕꯁꯨ ꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯐꯪꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯉꯥꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯄꯩꯁꯥꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯣꯏ꯫ ꯑꯁꯨꯝꯅ ꯗꯨꯀꯥꯟ ꯑꯁꯤꯅ ꯇꯦꯛ ꯇꯦꯛ ꯑꯁꯨꯝ ꯐꯝꯂꯛꯄꯅ ꯏꯃꯨꯡꯒꯤꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯟꯕꯅ ꯑꯁꯨꯝꯃꯛ ꯗꯨꯀꯥꯟ ꯑꯁꯤ ꯐꯝꯂꯤ꯫ ꯖꯨꯒꯦꯟ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ꯫ ꯅꯣꯡꯃ ꯊꯣꯏ ꯍꯣꯏꯒꯤ ꯂꯝꯗ ꯀꯣꯏꯕ ꯂꯥꯛꯏ꯫ ꯊꯣꯏꯒꯤ ꯐꯖꯔꯕ ꯁꯛꯇꯝ, ꯃꯁꯛ ꯃꯇꯧ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯁꯕꯥꯟ ꯎꯕꯗ ꯖꯨꯒꯦꯟ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯗꯨꯅ ꯑꯁꯨꯃꯛ ꯂꯩ꯫ ꯖꯨꯒꯦꯟꯒꯤ ꯃꯃꯥꯟꯅꯕꯅ "ꯏꯇꯥꯎ, ꯅꯪꯒꯤꯁꯤꯕꯨ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯄꯥꯝꯂꯤꯕ꯭ꯔꯣ? ꯑꯁꯤꯗꯤ ꯃꯧꯅꯤꯍꯦ. ꯅꯪ ꯊꯥꯡ ꯆꯥꯕꯗꯤ ꯁꯣꯏꯔꯣꯏꯕꯨ. ꯃꯤꯒꯤ ꯈꯨꯟꯁꯤꯗꯀꯣ ꯀꯥꯔꯟ ꯇꯧꯕ꯭ꯔꯥꯕꯨ ꯁꯣꯏꯗꯦ, ꯆꯩ ꯆꯥꯔꯒ ꯍꯟꯕ." ꯖꯨꯒꯦꯟꯅ "ꯏꯇꯥꯎ, ꯁꯤꯒꯤ ꯃꯧꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯤꯃꯤ. ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ." ꯖꯨꯒꯦꯟꯒꯤ ꯃꯃꯥꯟꯅꯕꯅ ꯃꯈꯥ ꯇꯥꯅ "ꯏꯇꯥꯎ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯄꯥꯕꯨ ꯄꯥꯈꯠꯂꯛꯏꯗ. ꯐꯔꯦ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯊꯣꯛꯄ ꯍꯥꯏꯗꯨꯅꯤ. ꯑꯗꯨꯗꯤ ꯑꯁꯤꯗ ꯀ꯭ꯋꯥ ꯆꯥꯕ ꯑꯣꯏꯅ ꯆꯪꯁꯤꯜꯂꯁꯤ, ꯂꯥꯛꯎ." ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯊꯣꯏꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯊꯣꯏꯅ "ꯀꯔꯤ ꯂꯧꯁꯤꯒꯦ?" "ꯏꯇꯩꯃ, ꯀ꯭ꯋꯥ ꯃꯇꯞ 2 ꯈꯛꯇ ꯂꯧꯖꯒꯦꯕ." ꯊꯣꯏꯅ ꯀ꯭ꯋꯥ ꯑꯗꯨ ꯇꯞꯅꯅꯕ ꯀ꯭ꯋꯥ ꯃꯅꯥꯒ ꯀ꯭ꯋꯥ ꯃꯔꯨꯒ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯩ꯫ ꯃꯄꯥꯟꯗꯒꯤ ꯂꯩꯔꯤꯕ ꯖꯨꯒꯦꯟ ꯑꯃꯗꯤ ꯃꯃꯥꯟꯅꯕꯒ ꯊꯣꯏꯅ ꯐꯝꯊꯈꯤꯕ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯊꯣꯏꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯈꯔ ꯀꯣꯝꯇꯛ ꯇꯧꯕꯅ ꯃꯄꯥꯟꯗꯒꯤ ꯑꯅꯤꯗꯨꯅ ꯃꯃꯤꯠꯇꯣ ꯍꯦꯛ ꯃꯤꯐꯝ ꯊꯝꯂꯨꯔꯦ꯫ ꯖꯨꯒꯦꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯏꯇꯥꯎ, ꯁꯤꯗꯤ ꯌꯥꯏꯍꯦ. ꯃꯁꯛꯁꯨ ꯐꯖꯩ, ꯃꯑꯣꯡ ꯌꯥꯝ ꯇꯥꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯨꯒꯦꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯪꯒꯤꯠ ꯇꯧꯁꯤꯜꯂꯤ꯫ "ꯏꯇꯥꯎ, ꯅꯪꯒꯤ ꯊꯤꯀꯥꯒꯤ ꯑꯃ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯑꯩꯗꯤ ꯍꯟꯗꯛꯁꯦ ꯅꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯦ. ꯄꯩꯁꯥ ꯈꯔꯁꯨ ꯆꯤꯟꯕ. ꯑꯩꯁꯨ ꯅꯪꯒꯤ ꯊꯤꯀꯥ ꯃꯐꯝꯗꯨꯗ ꯊꯕꯛ ꯌꯥꯎꯔꯁꯤꯔ ꯀꯔꯤꯅꯣ ꯈꯜꯂꯛꯂꯤꯕꯅꯤꯅꯦ." ꯖꯨꯒꯦꯟꯅ "ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ. ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯒꯤ ꯊꯕꯛꯀ ꯆꯞ ꯃꯥꯟꯅꯩ, ꯂꯥꯛꯑꯣ." "ꯑꯗꯣ ꯏꯇꯥꯎ ꯀꯌꯥꯅꯣ ꯆꯤꯜꯂꯤꯕꯕꯣ?" ꯖꯨꯒꯦꯟꯒꯤ ꯃꯃꯥꯟꯅꯕꯅ "5,000ꯃꯨꯛꯇꯅꯤꯗ ꯏꯇꯥꯎ. ꯁꯤꯗ ꯂꯩꯔꯦ, ꯁꯤꯖꯤꯟꯅꯔꯣ. ꯀꯣꯝꯃꯀꯥꯟꯗꯅꯦ ꯑꯗꯨꯃꯛ ꯄꯤꯁꯤꯜꯂꯛꯑꯣ." ꯊꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯖꯨꯒꯦꯟꯒꯤ ꯃꯃꯥꯟꯅꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯦ ꯄꯩꯁꯥꯒ ꯌꯥꯝ ꯄꯥꯏꯕ ꯖꯥꯠꯅꯤꯅꯦ." ꯖꯨꯒꯦꯟꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ "ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯦ. ꯏꯁꯄꯦꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅꯦ. ꯌꯥꯝ ꯐꯕ ꯏꯇꯥꯎꯅꯤꯗ. ꯃꯤꯒꯤ ꯑꯋꯥꯕꯒ ꯎꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ. ꯃꯥꯅꯅꯦ ꯍꯥꯟꯅ ꯍꯦꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ."
ꯖꯨꯒꯦꯅ "ꯑꯁ ꯇꯩꯃ, ꯃꯔꯨꯞꯁꯤꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯖꯔꯤ ꯖꯥꯠꯅꯤꯗ. ꯑꯩꯗꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯃꯤꯅꯨꯡꯁꯤ ꯑꯗꯨꯇꯪ ꯎꯠꯆꯔꯨꯕꯅꯤꯗ. ꯑꯗꯣ ꯏꯇꯩꯃ, ꯉꯁꯥꯏꯗꯒꯤꯗꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ, ꯏꯇꯩꯃꯒꯤ ꯃꯤꯡꯁꯨ ꯈꯪꯗꯦ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎꯗꯅ." ꯊꯣꯏꯅ "ꯃꯤꯡꯕꯨꯗꯤ ꯊꯣꯏ ꯀꯧꯏ." ꯐꯥꯒꯤꯑꯣꯏ ꯀꯔꯤꯑꯣꯏ ꯅꯣꯛꯑꯒ "ꯀꯩꯒꯤꯅꯣ ꯃꯤꯡꯒ ꯍꯪꯉꯤꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯖꯨꯒꯦꯟꯁꯨ "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯩꯃ, ꯍꯌꯦꯡ ꯂꯝꯕꯤꯗꯒ ꯁꯨꯝ ꯊꯦꯡꯅꯔꯗꯤ ꯍꯥꯏꯗꯨꯅ ꯍꯪꯖꯕꯅꯤ. ꯂꯝꯕꯤꯗ ꯊꯦꯡꯅꯔꯕꯗꯤ ꯁꯛꯁꯨ ꯈꯪꯅꯔꯕꯅꯤꯅ ꯑꯗꯨꯝ ꯀꯧꯅꯕ ꯌꯥꯏꯗꯅ." "ꯍꯣꯏ ꯐꯔꯦ ꯏꯇꯩꯃ, ꯑꯗꯨꯗꯤ ꯄꯩꯁꯥꯁꯤꯗ ꯂꯩꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯨꯒꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯔꯣꯁꯟꯒꯤ ꯄꯤꯖ ꯄꯤꯊꯛ ꯂꯣꯏꯔꯒ ꯊꯣꯏꯒ ꯑꯉꯥꯡꯒꯁꯨ ꯆꯪꯃꯤꯟꯅꯔꯦ꯫ ꯔꯣꯁꯟ ꯆꯥꯕ ꯂꯣꯏꯔꯒ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯛꯄꯗꯒꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯍꯤꯞꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯨꯝꯕꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯊꯣꯏ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯋꯥꯈꯜꯅ ꯂꯨꯝꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯈꯣꯡꯇꯦꯟꯗ ꯉꯥꯊꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯕꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯨ ꯍꯜꯂꯛꯂꯣ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯌꯥꯔꯔꯣꯏꯀꯣ꯫ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕ, ꯅꯪꯒꯤ ꯆꯥꯡꯌꯦꯡꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯑꯩꯒꯤ ꯏꯆꯥꯁꯤꯒ ꯏꯄꯨꯔꯣꯏꯕꯁꯤꯒ ꯑꯩꯅ ꯀꯔꯝꯅ ꯑꯋꯥꯕꯁꯤꯗꯒꯤ ꯀꯣꯛꯍꯟꯒꯅꯤ?" ꯍꯥꯏꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯊꯦꯝꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗ ꯃꯄꯤ ꯁꯤꯟꯊꯅ ꯅꯣꯡꯗꯝꯕꯕꯨ ꯋꯥꯔꯧꯅ ꯀꯞꯆꯔꯤ꯫ ꯔꯣꯁꯟꯅ ꯃꯄꯥꯟꯗ ꯁꯨꯠ-ꯁꯨꯠ ꯂꯥꯎꯅ ꯀꯞꯂꯤꯕ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ "ꯊꯣꯏ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯇꯨꯝꯗ꯭ꯔꯤꯕꯔꯅꯦ?" ꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯔꯕꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯣꯏꯁꯨ ꯍꯧꯒꯠꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯣꯏ, ꯆꯪꯉꯛꯑꯒꯦ." ꯔꯣꯁꯟꯅ "ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ?" ꯊꯣꯏꯁꯨ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯋꯥꯗꯦꯗ, ꯃꯄꯥꯟꯗ ꯂꯝ ꯈꯔ ꯇꯩꯁꯜꯂꯨꯕꯅꯤ. ꯑꯌꯨꯛ ꯉꯟꯇꯥꯗꯣ ꯑꯃꯨꯛ ꯊꯕꯛ ꯆꯠꯂꯕꯗꯤ ꯏꯃꯨꯡ ꯃꯥꯡꯒꯣꯟꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ." "ꯐꯔꯦ, ꯊꯦꯡꯉꯦ, ꯇꯨꯝꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯁꯨ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯔꯣꯁꯟ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯖꯤꯜꯂꯛꯂꯝꯃꯤ꯫ "ꯊꯣꯏ, ꯅꯪ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒ ꯑꯩꯒꯒꯤ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯝꯃꯅꯤꯀꯣ?" "ꯗꯥ, ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ." "ꯍꯥꯏꯌꯣ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯕꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕꯁꯨ ꯅꯠꯇꯦ, ꯃꯐꯝ ꯆꯥꯗꯕꯅꯤꯅ ꯃꯤꯁꯨ ꯌꯥꯝ ꯆꯪꯕ ꯑꯣꯏꯗꯦ. ꯀꯩꯊꯦꯜꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯌꯣꯟꯕ ꯑꯣꯏꯅ ꯆꯠꯂꯒꯦ." ꯔꯣꯁꯟꯅ ꯈꯔ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ "ꯊꯣꯏ, ꯆꯠꯀꯅꯨꯗ, ꯑꯩ ꯆꯠꯍꯟꯅꯤꯡꯗꯦ." ꯊꯣꯏꯁꯨ ꯈꯤꯇꯪ ꯀꯜꯂꯞꯅ "ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯆꯥ ꯁꯦꯝꯕꯁꯨ ꯉꯝꯃꯔꯣꯏ, ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯁꯨ ꯉꯝꯗꯦ. ꯑꯗꯨꯅ ꯑꯩ ꯆꯠꯂꯒ ꯑꯃꯨꯛꯇꯗꯤ ꯌꯦꯡꯒꯦ ꯀꯩꯗꯧꯕꯒꯦ?" ꯔꯣꯁꯟꯁꯨ ꯇꯨꯃꯤꯟꯅ ꯂꯩ, ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯗ ꯇꯨꯃꯤꯟꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯁꯨꯃꯛ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯀꯥꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯌꯥꯎꯒꯦ ꯍꯥꯏꯔꯨꯔꯦ꯫ ꯃꯅꯦꯁꯤꯡ ꯑꯗꯨꯁꯨ ꯃꯥꯕꯨ ꯍꯔꯥꯎ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏ, ꯃꯥꯁꯨ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯔꯣꯁꯟꯗ "ꯇꯥꯕ꯭ꯔꯣ ꯗꯥꯗꯥ?" "ꯀꯩꯗꯧꯔꯦ?" "ꯑꯩꯗꯣ ꯍꯌꯦꯡꯗꯣ ꯏꯅꯦꯈꯣꯏꯒ ꯀꯩꯊꯦꯜꯗ ꯆꯠꯅꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯅꯦ ꯍꯣꯏꯁꯨ ꯍꯔꯥꯎ ꯆꯠꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡꯁꯨ ꯄꯨꯔꯒꯅꯦ ꯑꯗꯨꯝ ꯆꯠꯀꯦ." ꯔꯣꯁꯟ ꯃꯄꯨꯛꯅꯤꯡꯗ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯏꯃꯨꯡꯗꯨꯒꯤ ꯃꯆꯥꯒꯤ ꯈꯜꯂꯒ ꯆꯠꯂꯣ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗ ꯌꯥꯅꯤꯡꯕꯗꯤ ꯐꯥꯎꯗꯦ꯫ ꯊꯣꯏꯁꯨ ꯈꯨꯕꯥꯛꯃꯨꯛ ꯄꯥꯛꯄ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯍꯪꯒꯥꯝꯅꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨ ꯃꯄꯨꯟ
ꯑꯇꯣꯞꯄ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯍꯦꯛꯇꯨꯅ ꯍꯌꯦꯡ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯍꯪꯒꯥꯝꯁꯤꯡꯗꯨ ꯄꯠꯊꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯐꯤ ꯑꯆꯣꯠꯄ ꯑꯃ ꯊꯥꯔꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯍꯦꯛꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯃꯅꯦꯝ ꯃꯗꯣꯟꯁꯤꯡꯒ ꯂꯣꯏꯅꯅ ꯊꯣꯏ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯅꯥꯎꯍꯣꯡ ꯁꯥꯔꯒ ꯄꯣꯈꯠꯇꯨꯅ ꯃꯈꯣꯏ ꯌꯦꯠꯀ ꯑꯣꯏꯒ ꯑꯗꯨ ꯍꯥꯡꯍꯟꯗ ꯈꯥꯎ ꯑꯗꯨ ꯌꯥꯜꯂꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯅꯦꯁꯤꯡꯅ "ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯊꯦꯡꯈ꯭ꯔꯦꯅꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯤꯕ ꯑꯣꯇꯣ ꯑꯗꯨ ꯇꯣꯡꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯀꯩꯊꯦꯜ ꯃꯐꯝ ꯌꯧꯔꯒ ꯃꯅꯦꯁꯤꯡꯅ ꯊꯣꯏꯒꯤ ꯃꯐꯝ ꯃꯆꯥ ꯑꯃ ꯄꯤꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯇꯅꯧ ꯇꯅꯧꯕꯤ, ꯃꯁꯛ ꯃꯇꯧ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕꯤ, ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯅ ꯏꯪ ꯇꯞꯅ ꯉꯧꯕ ꯁꯕꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯊꯣꯏꯒꯤ ꯃꯁꯛꯅ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯒꯨꯜ ꯍꯥꯞꯄꯒꯨꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯜꯂꯤ꯫ ꯊꯣꯏꯅ ꯀꯩꯊꯦꯜ ꯃꯆꯤꯗ ꯍꯪꯒꯥꯝ ꯌꯣꯜꯂꯒ ꯐꯝꯂꯤꯕ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯊꯣꯏꯒꯤ ꯃꯁꯛ ꯌꯦꯡꯗꯅ ꯆꯠꯈꯤꯕ ꯀꯅꯥꯃꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯅ ꯄꯨꯖꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯉꯟꯇꯥꯅ ꯂꯣꯏꯗꯨꯅ ꯂꯣꯏꯅꯃꯛ ꯁꯤꯠꯈ꯭ꯔꯦ꯫ ꯊꯣꯏ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯑꯃꯁꯨ ꯐꯥꯎꯏ꯫ ꯃꯅꯦꯝ ꯃꯗꯣꯟꯁꯤꯡꯅ "ꯅꯪꯗꯤ ꯉꯟꯇꯥꯅ ꯂꯣꯏꯔꯕꯅꯤꯅꯅꯦ, ꯀꯨꯝꯃꯣ ꯀꯨꯝꯃꯣ, ꯌꯨꯝꯗ ꯑꯉꯥꯡꯗꯨꯁꯨ ꯆꯦꯟꯕꯅꯤꯅꯅꯦ, ꯉꯟꯇꯥꯅ ꯍꯜꯂꯣꯀꯣ"꯫ ꯊꯣꯏꯁꯨ ꯍꯧꯒꯠꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯗ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯖꯨꯒꯦꯟꯒ ꯊꯦꯡꯅꯔꯦ꯫ ꯖꯨꯒꯦꯟꯅ "ꯏꯇꯩꯃ, ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯑꯩꯁꯨ ꯏꯇꯩꯃ ꯈꯣꯏꯗ ꯆꯠꯂꯨꯗꯣꯏꯅꯤ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ, ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃ"꯫ ꯊꯣꯏꯅꯁꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯐꯖꯅ ꯈꯪꯅꯕ ꯅꯠꯇꯕꯅꯤꯅ ꯇꯟꯕꯒꯨꯝ ꯌꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯏ꯫ ꯖꯨꯒꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ꯫ "ꯏꯇꯩꯃ, ꯀꯩꯝꯇ ꯈꯟꯒꯅꯨ, ꯑꯩꯁꯨ ꯏꯇꯩꯃ ꯈꯣꯏꯒꯤ ꯂꯝꯕꯤ ꯄꯨꯟꯕꯗꯨꯗ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ ꯍꯥꯏꯖꯕꯅꯤꯗ". ꯊꯣꯏꯁꯨ ꯕꯔꯥ ꯇꯤꯡꯒꯗꯕ ꯑꯃꯨꯛ ꯈꯜꯂꯨꯕꯗ ꯕꯔꯥ ꯑꯗꯨꯅ ꯃꯆꯥꯒꯤ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯕꯤꯕꯅ ꯐꯩ ꯈꯜꯂꯗꯨꯅ ꯖꯨꯒꯦꯟꯒꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯇꯣꯡꯈꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯊꯣꯏꯁꯨ ꯖꯨꯒꯦꯟꯒꯤ ꯒꯥꯔꯤꯗ ꯑꯗꯨꯃꯛ ꯀꯥꯈꯠꯂꯝꯃꯤ꯫ ꯖꯨꯒꯦꯟꯁꯨ ꯍꯔꯥꯎꯅ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯊꯣꯏꯈꯣꯏꯒꯤ ꯌꯨꯝ ꯇꯥꯟꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯊꯧꯔꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯖꯨꯒꯦꯟꯅ ꯐꯂꯞ ꯌꯦꯡꯉꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯁꯥꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯖꯨꯒꯦꯟꯅ꯫ ꯊꯣꯏꯁꯨ ꯃꯍꯧꯁꯥꯅ ꯃꯆꯤꯟ ꯂꯨꯝꯕ ꯅꯨꯄꯤ ꯑꯣꯏꯗꯕꯅ ꯉꯥꯡꯅꯤꯡꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯍꯥꯏꯅꯩ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯏ, ꯑꯃꯨꯛꯁꯨ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯇꯧꯏ꯫ ꯖꯨꯒꯦꯟꯅ ꯊꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯍꯥꯏꯗꯨꯅ ꯐꯖꯕ ꯋꯥꯍꯩ ꯀꯌꯥꯅ ꯊꯣꯏꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯖꯨꯒꯦꯟꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯊꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯉꯝꯅꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯁꯤꯜꯂꯤ꯫ ꯋꯥꯔꯤ ꯇꯧꯅ ꯇꯧꯅ ꯂꯥꯛꯄꯅ ꯊꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯨ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯅ ꯊꯣꯏꯁꯨ ꯀꯨꯝꯍꯧꯔꯦ꯫ ꯖꯨꯒꯦꯟꯅ "ꯏꯇꯩꯃ, ꯈ꯭ꯋꯥꯏꯔꯝꯕ ꯀꯩꯊꯦꯜ ꯀꯗꯥꯏꯋꯥꯏ ꯖꯒꯥꯗ ꯐꯝꯃꯤꯅꯣ? ꯑꯩꯁꯨ ꯃꯔꯛ ꯂꯥꯛꯄꯗ ꯀꯩꯊꯦꯜꯗꯣ ꯐꯥꯎꯔꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯎꯏ, ꯀꯗꯥꯏꯋꯥꯏ ꯑꯣꯏꯗꯣꯏꯅꯣ ꯏꯇꯩꯃ"꯫ ꯊꯣꯏꯅ "ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤꯅꯦ, ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤꯕ ꯄꯔꯦꯡꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩꯅ ꯂꯩꯔꯤꯕꯁꯦ". ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥꯏꯅꯔꯦ꯫ ꯊꯣꯏꯁꯨ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯔꯣꯁꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯣꯠ ꯆꯩ ꯁꯤꯠꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯇꯧꯖꯩ꯫ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯤꯒꯤ ꯈꯔ, ꯏꯃꯨꯡꯒꯤ ꯈꯔ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯍꯦꯛꯂꯒ ꯍꯌꯦꯡꯒꯤ ꯁꯦꯝ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒ ꯊꯣꯏꯁꯨ ꯍꯥꯟꯅꯒꯨꯝ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯄꯨꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯑꯉꯥꯡ ꯌꯥꯎꯔꯒ ꯄꯨꯕ ꯑꯗꯨ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯑꯗꯨꯗ ꯃꯆꯥ ꯑꯗꯨꯁꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯦ ꯑꯃꯗ ꯁꯤꯟꯅꯔꯝꯂꯒ ꯀꯩꯊꯦꯜꯗ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏ ꯍꯥꯟꯅꯒꯨꯝ ꯃꯅꯦꯝ ꯃꯗꯣꯟꯁꯤꯡꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯤꯟꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯊꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯖꯨꯒꯦꯟꯁꯨ ꯍꯦꯛ ꯂꯥꯛꯁꯤꯟꯗꯨꯅ ꯊꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯏ꯫ ꯃꯅꯦꯝ ꯃꯗꯣꯟꯁꯤꯡꯅ ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯕꯗꯨ ꯄꯣꯠ ꯆꯩ ꯁꯤꯠꯇꯕ ꯑꯗꯨꯗ ꯃꯥꯕꯨ ꯑꯇꯣꯞꯄꯒ ꯐꯝꯍꯟꯅꯤꯡꯕ ꯃꯑꯣꯡ ꯈꯔ ꯇꯧꯔꯛꯂꯝꯃꯤ꯫ ꯖꯨꯒꯦꯟꯅ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯁꯥꯔꯒ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ "ꯍꯪꯒꯥꯝꯁꯤꯕꯨ ꯃꯄꯨꯟ 2 ꯂꯧꯒꯦ", ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫
ꯏꯇꯩꯃ, ꯃꯐꯝꯁꯤꯁꯨ ꯌꯥꯝꯅ ꯆꯤꯟꯅꯁꯨ ꯎꯏ. ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯂꯗꯤ, ꯑꯗꯣ ꯅꯅꯥꯎ ꯃꯐꯝ ꯑꯃꯗ ꯁꯤꯟꯖꯒꯦ. ꯑꯗꯨꯗ ꯐꯝꯃꯨ ꯍꯥꯏꯕꯕꯨ ꯏꯇꯩꯃ ꯀꯩ ꯈꯟꯕꯤꯔꯤꯒꯦ? ꯊꯣꯏꯁꯨ ꯏꯛ-ꯑ ꯇꯧꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯔꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯅꯥꯛꯇ ꯐꯝꯕꯤ ꯃꯅꯦ ꯑꯃꯅ, ꯇꯥꯟꯕꯨ ꯆꯥꯔꯦꯗ ꯏꯕꯨꯡꯉꯣ. ꯍꯣꯏ ꯏꯕꯨꯡꯉꯣꯅꯅꯦ ꯍꯦꯛ ꯃꯐꯝ ꯑꯃ ꯁꯤꯟꯕꯤꯔꯣ. ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯕꯅꯤ ꯇꯧꯔꯤꯁꯦ. ꯅꯪꯅ ꯐꯅꯅꯕꯅꯦ ꯃꯐꯝ ꯑꯃ ꯍꯦꯛ ꯁꯤꯟꯕꯤꯔꯣ. ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯊꯣꯏꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯖꯨꯒꯦꯟꯅ ꯃꯅꯦ ꯃꯟꯗꯣꯟ ꯎꯔꯣꯏꯗꯕ ꯖꯒꯥ ꯑꯃꯗ ꯄꯣꯠꯆꯩ ꯑꯗꯨ ꯊꯥꯍꯜꯂꯤ꯫ ꯁꯤꯗ ꯐꯝꯕꯤꯔꯣ ꯏꯇꯩꯃ. ꯀꯅꯥꯃꯠꯇꯅꯅꯦ ꯀꯔꯤꯝꯇ ꯍꯥꯏꯔꯛꯂꯔꯣꯏ. ꯄꯨꯂꯤꯁꯅꯁꯨꯅꯦ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ. ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯣꯝꯅ ꯐꯝꯕꯤꯌꯨ ꯏꯇꯩꯃ. ꯊꯣꯏꯁꯨ ꯍꯔꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯩ꯫ ꯖꯨꯒꯦꯟꯅ, ꯏꯇꯩꯃ, ꯃꯅꯥꯛ ꯅꯛꯄ ꯍꯣꯇꯦꯜꯁꯤꯗ ꯆꯥ ꯊꯛꯂꯨꯁꯦ. ꯄꯣꯠꯆꯩꯁꯤꯅ ꯊꯪꯅꯕ ꯏꯅꯦꯁꯤꯗ ꯁꯤꯟꯅꯔꯝꯂꯨꯁꯦ. ꯊꯣꯏꯅ, ꯏꯅꯦ ꯍꯣꯏꯁꯤꯗꯤ ꯑꯩꯒꯁꯨ ꯈꯪꯅꯕ ꯅꯠꯇꯦ, ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯖꯨꯒꯦꯟꯅ, ꯑꯩ ꯍꯥꯏꯒꯦꯁꯦ. ꯁꯤꯗꯤ ꯃꯁꯛ ꯂꯣꯏꯅ ꯈꯪꯅꯩꯌꯦ. ꯑꯩꯒ ꯄꯣꯠꯆꯩ ꯑꯗꯨꯝ ꯂꯧꯅꯩ꯫ ꯖꯨꯒꯦꯟꯅ ꯊꯪꯅꯕꯗ ꯐꯝꯂꯤꯕ ꯏꯅꯦ ꯑꯃꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯤꯟꯅꯔꯝꯂꯦ꯫ ꯊꯣꯏꯁꯨ ꯍꯧꯒꯠꯂꯒ ꯆꯥ ꯊꯛꯐꯝ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯩ꯫ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯖꯨꯒꯦꯟꯅ ꯇꯞ ꯅꯞꯅ ꯐꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯦꯡꯖꯨꯝꯒꯁꯨ ꯊꯦꯡꯅꯔꯦ꯫ ꯊꯣꯏꯒꯤ ꯌꯦꯡꯂꯣꯏꯗꯕ ꯖꯒꯥꯗ ꯃꯤꯐꯝ ꯊꯝꯂꯒ ꯂꯦꯡꯖꯨꯝꯅꯁꯨ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯤ꯫ ꯑꯍꯥꯟꯕꯗ ꯍꯩꯅꯗꯕ ꯐꯥꯎꯔꯕꯁꯨ ꯖꯨꯒꯦꯟꯅ ꯊꯣꯏꯒꯤ ꯃꯑꯣꯡ ꯌꯦꯡꯂꯒ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯖꯤꯜꯂꯤ꯫ ꯊꯣꯏꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯃꯁꯥꯗꯨ ꯏꯔꯥꯡ ꯑꯃꯁꯨ ꯄꯨꯔꯛꯂꯤ꯫ ꯐꯨꯝꯗꯨꯅ ꯊꯝꯕ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯆꯤꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯃꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯖꯨꯒꯦꯟꯁꯨ ꯍꯪꯒꯥꯝ ꯃꯄꯨꯟ ꯑꯅꯤꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯍꯤꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯕꯗꯨ ꯄꯨꯡ 8:30 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯜꯂꯝꯂꯦ꯫ ꯔꯣꯁꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯛꯂꯤꯕꯁꯦ? ꯊꯣꯏꯅ, ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯣ ꯁꯤꯠꯇꯕꯒꯤ ꯇꯧꯔꯤꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯊꯦꯡꯂꯛꯑꯅꯨ. ꯌꯨꯝꯗ ꯑꯉꯥꯡꯁꯤꯒꯅꯦ ꯐꯔꯛ ꯌꯥꯝꯅ ꯇꯥꯏ. ꯑꯩꯅ ꯐꯖꯅ ꯍꯧꯒꯠ ꯍꯧꯗꯥ ꯇꯧꯗꯨꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯔꯒꯗꯤꯅꯦ ꯑꯁꯨꯝꯅꯁꯨ ꯇꯧꯔꯝꯗꯕ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯊꯣꯏ ꯉꯁꯥꯏꯒꯤ ꯖꯨꯒꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯕ, ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯕ, ꯉꯁꯥꯏ ꯖꯨꯒꯦꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯝ ꯄꯥꯟꯕ ꯅꯧꯔꯤꯕ ꯅꯨꯄꯤꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯀꯥꯟꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯑꯗꯨ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗ ꯂꯦꯟꯖꯔꯤ꯫ ꯉꯁꯤꯁꯨ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯤ ꯐꯪꯗ ꯅꯨꯄꯥ ꯅꯍꯥꯅ ꯏꯔꯥꯡ ꯍꯧꯖꯤꯜꯂꯛꯄꯗ ꯊꯣꯏꯁꯨ ꯍꯦꯟꯅ ꯑꯄꯥꯝꯕ ꯐꯥꯎꯍꯜꯂꯤ꯫ ꯃꯍꯧꯁꯥꯅ ꯄꯤꯔꯝꯕ ꯐꯖꯔꯕ ꯆꯠꯅꯕꯤ ꯀꯌꯥꯕꯨ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯍꯜꯂꯤ꯫ ꯊꯣꯏ ꯖꯨꯒꯦꯟꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯑꯁꯨꯃꯛ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏ ꯀꯩꯊꯦꯜ ꯀꯥꯔꯒ ꯖꯨꯒꯦꯟꯒ ꯊꯦꯡꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯛꯁꯤꯟꯅꯕꯁꯨ ꯍꯦꯟꯖꯤꯟꯅꯔꯛꯂꯝꯃꯤ꯫ ꯖꯨꯒꯦꯟ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇ ꯊꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯁꯨ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯊꯦꯡꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯔꯣꯁꯟꯒ ꯇꯠꯇꯅ ꯑꯁꯨꯃꯛ ꯈꯟꯅꯩ꯫ ꯔꯣꯁꯟꯒ ꯊꯣꯏꯒ ꯇꯣꯏꯅ ꯈꯟꯅꯔꯛꯄꯅ ꯖꯨꯒꯦꯟꯒ ꯊꯣꯏꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯔꯣꯁꯟꯁꯨ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯅꯤꯡꯐꯨꯡ ꯖꯨꯒꯦꯟꯒ ꯃꯥꯒꯤ ꯊꯣꯏꯒꯒꯤ ꯋꯥꯔꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯔꯣꯁꯟ ꯊꯣꯏꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯌꯥꯝꯅ ꯈꯣꯟꯐꯝ ꯐꯖꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯆꯨꯝꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯄꯦꯜꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯥꯜꯂꯛꯂꯤꯕ ꯄꯩꯁꯥꯗꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯔꯣꯁꯟ ꯋꯥ ꯃꯈꯥ ꯇꯥꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩ꯫ ꯊꯣꯏꯁꯨ ꯋꯥꯔꯨꯕꯒ ꯀꯩꯒ ꯀꯟꯅ ꯈꯠꯅꯔꯒ ꯅꯣꯡꯉꯥꯜꯂꯒ
ꯍꯥꯟꯅꯒꯨꯝ ꯊꯣꯏ ꯑꯗꯨꯝ ꯀꯩꯊꯦꯜ ꯀꯥꯔꯛꯂꯤ꯫ ꯊꯣꯏꯅ ꯊꯣꯔꯛꯄꯗ ꯔꯣꯁꯟꯅ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯅꯁꯥꯅ ꯈꯪꯖꯔꯕꯗꯤ ꯉꯁꯤꯗꯒꯤꯅꯦ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯤꯕ ꯈꯣꯟꯐꯝꯒ ꯂꯣꯏꯅꯅ ꯆꯩꯔꯛꯏ꯫ ꯊꯣꯏꯁꯨ ꯀꯞꯅ ꯀꯞꯅ ꯃꯄꯨꯛꯅꯤꯡꯗ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯂꯔꯣꯏ ꯈꯟꯅ ꯀꯞꯅ ꯀꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯛꯂꯛꯄꯗ ꯖꯨꯒꯦꯟꯒ ꯑꯃꯨꯛꯁꯨ ꯊꯦꯡꯅꯔꯦ꯫ ꯀꯞꯇꯨꯅ ꯔꯣꯁꯟꯅ ꯐꯨꯕ ꯆꯩꯕ ꯄꯥꯎ ꯄꯨꯝꯅꯃꯛ ꯖꯨꯒꯦꯟꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯅ ꯇꯝꯃꯤ꯫ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯖꯨꯒꯦꯟꯅ ꯇꯧꯔꯒ ꯌꯣꯟꯊꯣꯛꯍꯜꯂꯦ꯫ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯃꯗ ꯖꯨꯒꯦꯟꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯊꯣꯏ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯄꯨꯟꯅ ꯖꯨꯒꯦꯟꯒ ꯐꯝꯃꯤꯟꯅꯔꯒ ꯄꯨꯛꯅꯤꯡꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯗꯨꯅ ꯂꯦꯡꯁꯨꯝꯗ ꯉꯥꯊꯗꯨꯅ ꯀꯟꯅ ꯀꯞꯆꯔꯤ꯫ ꯊꯣꯏꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯖꯨꯒꯦꯟꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯇꯝꯊꯣꯛꯄ ꯂꯤꯊꯣꯛꯄ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯄꯨꯛꯅꯤꯡꯗ ꯐꯣꯡꯗꯣꯛꯐꯝ ꯂꯩꯇ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯖꯨꯒꯦꯟꯗ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯨꯒꯦꯟꯁꯨ ꯃꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯊꯣꯏꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯃꯇꯝ ꯀꯨꯏꯅ ꯄꯥꯝꯗꯨꯅ ꯂꯥꯛꯄ ꯄꯣꯠꯁꯛ ꯑꯃ ꯈꯪꯍꯧꯗꯅ ꯐꯪꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯨꯝ ꯊꯣꯏ ꯑꯃꯗꯤ ꯖꯨꯒꯦꯟ ꯃꯈꯣꯏ ꯑꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯊꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯗ ꯖꯨꯒꯦꯟ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯁꯨ ꯉꯥꯏꯍꯥꯛ ꯎꯏꯔꯨꯔꯒ ꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄꯗ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯖꯨꯒꯦꯟꯗꯤ ꯂꯥꯛꯂꯝꯗ꯭ꯔꯤ꯫ ꯊꯣꯏꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯦꯔꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥꯅ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯊꯣꯡꯅꯥꯎꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯄ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯍꯧꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯗ ꯎꯀꯤꯟꯅ ꯅꯨꯡꯁꯤꯅ ꯈꯣꯡꯕ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯊꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯩꯕꯗ ꯃꯍꯧꯁꯥꯅ ꯂꯩꯁꯥꯔꯤꯀꯥꯟꯒꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯃꯄꯥꯟ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃ ꯀꯣꯛꯇ ꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯉꯥꯡꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯈꯪꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯅꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯑꯈꯪꯕ ꯃꯤ ꯑꯃꯅ ꯖꯨꯒꯦꯟ ꯀꯧꯕꯅꯤ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯆꯪꯂꯛꯄꯗ ꯗꯣꯛꯇꯔꯅ ꯖꯨꯒꯦꯟꯒꯤ ꯃꯤ ꯌꯥꯎꯔꯒꯗꯤ ꯁꯣꯝꯗ ꯆꯪꯕꯤꯔꯛꯎꯕ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯁꯥꯒꯤ ꯃꯁꯛ ꯇꯥꯛꯇꯨꯅ ꯃꯧ ꯅꯍꯥ ꯑꯃ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯗꯣꯛꯇꯔꯅ ꯖꯨꯒꯦꯟꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯂꯨꯔꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯊꯣꯏꯁꯨ ꯊꯣꯛꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯨꯒꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯌꯧꯁꯤꯟꯅꯔꯛꯂꯦ꯫ ꯊꯣꯏꯅ ꯊꯣꯛꯂꯛꯄꯗ ꯖꯨꯒꯦꯟ ICU ꯇꯥꯅ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯞꯄꯒ ꯄꯨꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏ ꯖꯨꯒꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯁꯨꯅ ꯂꯩꯕꯅ ꯊꯣꯏ ꯖꯨꯒꯦꯟ ꯃꯅꯥꯛ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕ ꯑꯗꯨ ꯖꯨꯒꯦꯟꯒꯤ ꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯊꯣꯏ ꯃꯪꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯀꯗꯣꯝꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯀꯗꯣꯝꯗ ꯈꯪꯗ ꯃꯥꯏꯀꯩ ꯈꯪꯗ ꯆꯠꯂꯤ ꯊꯣꯏꯁꯨ꯫ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯩꯍꯜꯂꯤ꯫ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃ ꯑꯋꯥꯕꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ ꯊꯣꯏꯒꯤ ꯃꯐꯝꯗ꯫